महाभारत की मतमदा लेरंबा रोबोट फंगबगी वारीनी महाभारत मतमदा कमायना लेरंबा रोबोट ngasi dai chahi lising manga taruk ki mamangda kamaina robot adubu oithokpa yabrane oithokpa ya de habidu wari si taraga khangminarasi ngasi dagi chahi lising amaga chani muki mamangda habidi ing shok lising amaga kuntare 1027 AD da khoigi Rajasthan gi khatu hariba khungang ngasi da tabak shuba mi mayam amna laibak tawbada akoigi box ama yamna langtrik langba box ama fanglami aduga box tu gi hek mathakta wahi amakak irami wahi adudi barbaric haiba wahi ji gatani irami se adai di moina adugi langtrik langba box du kai oi jano ne thugairaga yengba matamda akoigi box manungda mi gi skull laitar mi gi koki saru ama yarami ada koki saru ji isam samba saru nate koki saru si amna khoigi langtrik langba yot kumba mana saba adugumba saru ni yarami se aduduga magi mitsu yarami haibidi mitsi kuina pum guitar de mitsi patha pum thaba toidana adumda tawdabida mitsu yarami ani sabak su mayam duna kainu to ijibo mi gi saru jibu sumain tawbro kaina khanna pakatana matomdu da pan maning thaw Rajasthan gi matamdu da pan maning thaw khoi gi ning thaw mingona panjarabada Rup Singh Chauhan hai ji manakta chela ga paw se tamame paw se tamam basi ning thaw sun kainu na hai jibu du poi thokpa ya ba wari ran ning thaw sina yenge ning thaw jeng ning thaw jung ngai thajare si de kamai thaw pon ne ning thaw sina ning thaw ji gi leibak sida leiba mi pumnama lai la su hairaba khoi gi beda shastra khangnaba mi punamak se kaukhatle mi punamak se kaukhallaga khoi gi box manungda yaramiba skull se box manungda yaramiba skull jigi matang da khana nei na me si kamai tawunu barbaric hai si kananu adu magi makok sina khoi gi yot man balang tik lang pocha amana sarami sina kamai tawga sarinu adu masibu asengba mi oi bejala natragana aduga magi mamitsina khoigi patha pum thadabila dum hoji pobo dum leisina kamai tawrino haibina chingba adugumba wang mayama khoigi khana nei rami magi lari hairaba beda shastra khanglaba mi mayam siga adubu lari hairaba mi mayam beda shastra khanglaba mi mayam karimta khumbangam de karimta khangdre ma thaina gi larik nu phak tok tana yenge deidi kadusu ti bakangre wari nu yenge ti bakang karim khangdre ning thause mata sare ka ino story sibu kana awa nang adoi jala gi lebak sida ka khanjare timing sida khoi gi south lom dai muni ma laga ning thau da hai ning thau ai khangi ai ning thau da barbaric hai ba si gai wari je soidana lijege barbaric haisi yamna sathiba yamna haisingba yamna sakti leiba adungba lanmi mani mahak ase ngasi dagi chahi lising manga muki mamangda akoi gi Bhagavan Sri Krishna gi matamda lairamba lanmi mani dumasi mi nate masi akoi gi yamna kanba akoi gi isor gi tapta kanba mase adu mase akoi gi khulai se amuk tangda loin sijina bangamba amuk tangda pulap sijina bangamba adu mase akoi gi problems mayam se akoi yam thuna khudakta solve to bangamba adugumba lanmi adugumba mi woyamni adubu mahaki asoibedi akoi mase wangang basi mana wangang basi da mi sina mayek sengna khangdaba fajana wangang baite aduga mi masak se yam kanna fajana khangde mase magi magi intelligence su akoigi mi gi type ta khanba ngamde akoi ma se pura robot ki type ta khalli kainu masi sina hainingi se ning thau sina hangi alai ning thau ai wari makhali jera ke haraga muni sina muli thare Bhagavan Sri Krishna na barbaric haireba nupa asigi matik magun mathauna maringjen magi wari ji taba sidagi barbaric ki manak sida chatle barbaric ki manak sida chalaga Bhagavan Sri Krishna sina haire nangi natik nagun nathauna ai tare aduna nang handaki lakadoriba lanjao Mahabharat ki lana sida nang karamba maikai de yawani na hangi karamba maikai de yawani na hangba sida khoi gi barbaric sina khome aina yawdoi di aidi aswan ma maikai de yawni kume
ꯐꯔꯦ ꯐꯔꯦ ꯅꯪꯅ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟ ꯌꯥꯎꯒꯦ ꯍꯥꯏꯔꯕꯅꯤꯅ ꯀ꯭ꯔꯤꯁꯅꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯦ ꯆꯥꯡꯌꯦꯡ ꯇꯧꯒꯦꯅ ꯈꯜꯂꯒ ꯌꯦꯡꯊꯣꯛꯑꯒꯦ ꯅꯪꯒꯤ ꯍꯩꯖꯕ ꯅꯪꯒꯤ ꯈꯨꯠꯂꯥꯏ ꯍꯩꯖꯕ ꯈꯔ ꯎꯠꯂꯛꯎ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯕꯥꯔꯕꯥꯔꯤꯛꯁꯤꯅ ꯎꯠꯂꯦ ꯅꯪ ꯑꯁꯤꯗ ꯇꯦꯟꯅ ꯀꯥꯞꯄꯦ ꯄꯥꯜꯂꯦ ꯑꯗꯩꯗꯤ ꯑꯁꯤ ꯀꯛꯑꯦ ꯂꯣꯏ ꯀꯛꯑꯦ ꯑꯗꯩ ꯀ꯭ꯔꯤꯁꯅꯁꯤꯅ ꯂꯥꯁ ꯑꯣꯏꯅ ꯆꯥꯡꯌꯦꯡ ꯑꯝꯇꯪ ꯌꯦꯡꯒꯦꯅ ꯑꯩꯈꯣꯏꯒꯤ ꯎ ꯄꯥꯝꯕꯤ ꯃꯌꯥꯝ ꯑꯃ ꯃꯅꯥ ꯄꯨꯂꯞ ꯍꯧꯕꯁꯤꯗꯒꯤ ꯀ꯭ꯔꯤꯁꯅꯅ ꯃꯅꯥ ꯑꯃꯈꯛ ꯊꯥꯗꯠꯂꯦ ꯑꯗꯨ ꯃꯥꯒꯤ ꯈꯣꯡꯌꯥꯗ ꯂꯣꯠꯁꯜꯂꯦ ꯈꯣꯡꯌꯥꯗ ꯂꯣꯠꯁꯟꯕꯁꯤꯗ ꯎ ꯄꯥꯝꯕꯤꯁꯤꯗ ꯍꯧꯔꯤꯕ ꯃꯅꯥ ꯄꯨꯝꯅꯃꯛꯁꯦ ꯀꯛꯊꯠꯂꯣꯅ ꯑꯃꯨꯛꯇꯪꯗ ꯀꯛꯊꯠꯂꯣꯅ ꯕꯥꯔꯕꯥꯔꯤꯛꯁꯤꯅ ꯍꯥꯏꯕꯁꯦ ꯕꯥꯔꯕꯥꯔꯤꯛꯁꯤꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯅ ꯀꯥꯞꯄꯒ ꯑꯃꯨꯛꯇꯪꯗ ꯀꯛꯊꯠꯂꯦ ꯑꯗꯨꯗꯨꯒ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯡꯌꯥ ꯃꯈꯥꯁꯤꯗ ꯃꯥꯒꯤ ꯇꯦꯟꯖꯩꯁꯦ ꯁꯨꯝ ꯄꯥꯏꯔ ꯂꯩꯕ ꯎꯡꯉꯒ ꯇꯦꯟꯖꯩꯁꯦ ꯁꯨꯝ ꯄꯥꯏꯔ ꯂꯩꯔꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯀ꯭ꯔꯤꯁꯅꯒꯤ ꯈꯣꯡꯌꯥꯗ ꯉꯁꯥꯏ ꯀ꯭ꯔꯤꯁꯅꯅ ꯑꯩꯈꯣꯏꯒꯤ ꯎꯅꯥ ꯑꯃ ꯍꯥꯞꯆꯤꯜꯂ ꯊꯝꯈꯤꯕꯗꯣ ꯑꯗꯨꯗꯣ ꯇꯦꯟꯖꯩꯁꯤꯅ ꯈꯪꯉꯦꯕ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯗ ꯍꯥꯏꯔꯒꯗꯤ ꯍꯤꯠ ꯁꯤꯀꯤꯡ ꯃꯤꯁꯥꯏꯜꯒꯨꯝꯕꯅꯦꯕ ꯍꯤꯠ ꯁꯤꯀꯤꯡ ꯃꯤꯁꯥꯏꯜ ꯍꯥꯏꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁꯤꯃꯥꯗꯒ ꯎꯕ ꯔꯣꯀꯦꯠ ꯄꯥꯟꯗ꯭ꯔꯤꯕ ꯑꯗꯨꯝ ꯇꯥꯟꯅꯕꯤꯗꯣ ꯑꯗꯨꯒꯨꯝꯕꯒꯤ ꯇꯥꯏꯞꯅꯦꯕ ꯀ꯭ꯔꯤꯁꯅꯁꯤꯅ ꯈꯪꯉꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯛꯇꯤ ꯂꯩꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯑꯗꯨꯅ ꯃꯥꯅ ꯌꯥꯎꯔꯗꯤ ꯃꯍꯥꯚꯥꯔꯠꯁꯦ ꯊꯨꯅ ꯂꯣꯏꯕ ꯇꯥꯔꯦꯅ ꯈꯜꯂꯦ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪꯅ ꯑꯁꯣꯟꯕ ꯃꯥꯏꯀꯩꯗ ꯌꯥꯎꯒꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯅ ꯑꯁꯣꯟꯕ ꯃꯥꯏꯀꯩ ꯑꯃꯗ ꯌꯥꯎꯔꯅꯤ ꯅꯪꯅ ꯌꯥꯎꯕ ꯃꯥꯏꯀꯩꯗꯨꯅꯗꯤ ꯃꯥꯏꯀꯩ ꯑꯃꯗꯣ ꯉꯝꯃꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯅꯪ ꯀꯔꯝꯕ ꯁꯥꯏꯠꯇ ꯑꯃꯨꯛ ꯌꯥꯎꯅꯤ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯗꯤ ꯔꯣꯕꯣꯠ ꯃꯤ ꯅꯠꯇꯕꯅꯤꯅ ꯀꯣꯛꯁꯦ ꯉꯥꯎꯈꯠꯈ꯭ꯔꯦꯕ ꯀꯣꯛꯁꯦ ꯉꯥꯎꯈꯠꯈꯤꯕꯗꯩꯗꯤ ꯃꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯣꯟꯕ ꯃꯥꯏꯀꯩ ꯑꯃꯗꯨꯗ ꯑꯃꯨꯛ ꯌꯥꯎꯅꯤ ꯑꯃꯨꯛ ꯈꯨꯝꯃꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯣꯟꯕ ꯃꯥꯏꯀꯩꯗ ꯑꯃꯗꯨꯗ ꯑꯃꯨꯛ ꯌꯥꯎꯔꯒꯗꯤ ꯃꯥꯅ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯈ꯭ꯋꯥꯏ ꯐꯥꯁꯇ ꯌꯥꯎꯔꯝꯃꯤꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯃꯨꯛ ꯃꯥꯅ ꯍꯥꯠꯂꯛꯑꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯃꯥ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯥꯎꯔꯅꯤ ꯑꯗꯩꯗꯤ ꯑꯁꯣꯝꯗ ꯑꯃꯨꯛ ꯁꯣꯟꯊꯔꯛꯄ ꯃꯇꯝꯗ ꯑꯁꯣꯝꯗ ꯑꯃꯨꯛ ꯌꯥꯎꯔꯅꯤ ꯃꯥꯅ ꯂꯥꯟꯁꯤ ꯑꯅꯤꯃꯛꯀꯤ ꯃꯤꯁꯦ ꯄꯨꯂꯞ ꯍꯥꯠꯄꯒꯤ ꯃꯑꯣꯡꯗ ꯂꯥꯛꯑꯦꯕ ꯀ꯭ꯔꯤꯁꯅꯁꯤꯅ ꯈꯜꯂꯦ ꯑꯩ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏꯅ ꯑꯗꯨꯅ ꯍꯥꯏꯔꯦ ꯕꯥꯔꯕꯥꯔꯤꯛꯁꯤꯗ ꯅꯪꯒꯤ ꯂꯥꯟ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯅꯪꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯃꯤ ꯑꯃ ꯑꯣꯏꯔꯦ ꯑꯗꯨꯅ ꯂꯥꯟ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯑꯗꯨꯗꯨꯅ ꯅꯪꯒꯤ ꯅꯀꯣꯛꯇꯣ ꯀꯛꯊꯠꯂꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯍꯥꯏꯔꯦ ꯕꯥꯔꯕꯥꯔꯤꯛꯁꯤꯗ ꯕꯥꯔꯕꯥꯔꯤꯛꯅ ꯑꯩ ꯃꯍꯥꯚꯥꯔꯠ ꯂꯥꯟ ꯌꯥꯎꯖꯗ꯭ꯔꯒꯁꯨ ꯑꯩ ꯃꯍꯥꯚꯥꯔꯠꯁꯤ ꯌꯦꯡꯕꯗꯤ ꯌꯦꯡꯖꯒꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯀꯛꯊꯠꯂꯒ ꯃꯀꯣꯛꯁꯦ ꯄꯤꯔꯛꯑꯦ ꯀ꯭ꯔꯤꯁꯅꯁꯤꯗ ꯃꯀꯣꯛꯁꯦ ꯀꯛꯊꯠꯂꯒꯁꯨ ꯋꯥ ꯑꯗꯨꯝ ꯉꯥꯡꯉꯦ ꯑꯗꯩ ꯀ꯭ꯔꯤꯁꯅꯁꯤꯅ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯀꯛꯊꯠꯂꯒ ꯄꯤꯔꯛꯄꯁꯤꯗ ꯀ꯭ꯔꯤꯁꯅꯁꯤꯅ ꯇꯦꯟꯖꯩ ꯑꯍꯨꯝ ꯁꯠ ꯀꯥꯞꯁꯜꯂꯦ ꯇꯦꯟꯖꯩ ꯑꯍꯨꯝ ꯁꯠ ꯀꯥꯞꯁꯜꯂꯒ ꯑꯩꯈꯣꯏꯒꯤ ꯕꯥꯔꯕꯥꯔꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯏꯈꯔꯦ ꯍꯥꯏꯕꯗꯤ ꯇꯦꯟꯖꯩ ꯑꯍꯨꯝꯗꯨ ꯀꯥꯞꯁꯜꯂ ꯕꯥꯔꯕꯥꯔꯤꯛꯅ ꯃꯍꯥꯚꯥꯔꯠꯀꯤ ꯃꯥꯏꯀꯩꯔꯣꯝꯗ ꯄꯥꯏꯈꯔꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯗ꯭ꯔꯣꯟꯒꯨꯝꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯅ ꯍꯥꯏꯕꯗꯤ ꯗ꯭ꯔꯣꯟꯅ ꯁꯨ ꯃꯈꯣꯡ ꯑꯍꯨꯝꯒ ꯑꯣꯏꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯥꯏꯈꯤꯕꯒꯤ ꯃꯑꯣꯡꯅꯦꯕ ꯋꯥꯔꯤꯁꯤꯗ ꯑꯣꯏꯔꯤꯁꯦ ꯑꯗꯣ ꯃꯍꯥꯚꯥꯔꯠꯀꯤ ꯂꯥꯟꯁꯦ ꯍꯧꯕꯗꯩ ꯂꯣꯏꯕꯧ ꯌꯦꯡꯕꯁꯦ ꯕꯥꯔꯕꯥꯔꯤꯛꯁꯦ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯒ ꯌꯦꯡꯕꯒꯤ ꯋꯥꯔꯤꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯜꯂꯨꯅꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯣꯟꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯠꯕꯣꯜ ꯂꯥꯏꯚ ꯁꯥꯟꯅꯕꯗ ꯑꯣꯔ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕꯗ ꯄꯥꯏꯔꯒ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯗ꯭ꯔꯣ ꯃꯈꯥꯗ ꯑꯗꯨꯗꯨꯒ ꯀ꯭ꯔꯤꯀꯦꯠꯀꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯌꯦꯡꯉꯒ ꯀꯃꯦꯟꯇꯔꯤꯒ ꯇꯧꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯚꯤꯔꯥꯠ ꯀꯣꯍꯂꯤꯅ 4 ꯀꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯀꯥꯏꯅ ꯈꯨꯗꯛꯀꯤ ꯂꯥꯏꯐꯀꯤ ꯑꯣꯏꯕ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯨꯗ ꯑꯩꯈoi ꯃꯍꯥꯚꯥꯔꯠꯀꯤꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯑꯩꯈꯣꯏꯒꯤ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔꯅ ꯃꯃꯤꯠꯇꯥꯡꯕꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯁꯟꯖꯣꯏꯗꯨꯅ ꯄꯥꯎ ꯇꯝꯕꯗꯣ ꯍꯥꯏꯕꯗꯤ ꯁꯟꯖꯣꯏꯗꯨꯅ ꯂꯥꯟꯐꯝꯗ ꯁꯨꯝ ꯆꯠꯇꯕꯤꯗ ꯄꯥꯎꯅꯦꯕ ꯇꯝꯃꯛꯏꯗꯣ ꯀꯃꯥꯏꯅ ꯇꯝꯃꯛꯏꯅꯣꯕ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣꯕ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯗ꯭ꯔꯣꯟꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯑꯃꯅ ꯂꯥꯏꯐ ꯊꯥꯗꯣꯛꯑꯒ ꯁꯟꯖꯌꯗꯨꯅ ꯌꯦꯡꯉꯒ ꯙ꯭ꯔꯤꯇꯔꯥꯁꯇ꯭ꯔꯗ ꯇꯝꯃꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏꯑꯕ ꯈꯟꯅꯔꯤꯁꯦ ꯑꯗꯨꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 100 ꯍꯥꯏꯔꯁꯤꯅꯦ 100ꯒꯤ ꯃꯃꯥꯡꯗ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗ ꯗ꯭ꯔꯣꯟ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯚ ꯌꯦꯡꯕ ꯌꯥꯏ ꯈꯣꯠꯄ ꯌꯥꯏ ꯍꯥꯏꯔꯒꯗꯤ ꯑꯉꯥꯎꯕ ꯇꯥꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯣꯏꯕꯒꯤ ꯈꯪꯅꯔꯛꯏꯅꯦꯕ ꯁꯤ ꯇꯧꯔꯝꯕ ꯌꯥꯏ ꯃꯣꯏꯗꯣ ꯂꯥꯏꯚ ꯌꯦꯡꯉꯒ ꯋꯥꯔꯤ ꯂꯤꯕ ꯑꯣꯏꯔꯝꯕ ꯌꯥꯏꯅ ꯈꯟꯅꯔꯛꯏꯅꯦꯕ ꯑꯗꯨꯅꯕꯨ ꯍꯧꯖꯤꯛꯀꯤ ꯕꯥꯔꯕꯥꯔꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯜ ꯑꯁꯦ ꯕꯥꯔꯕꯥꯔꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯜ ꯑꯁꯤ ꯐꯪꯕ ꯃꯇꯝꯁꯤꯗ ꯃꯇꯝꯗꯨꯗꯗꯤ ꯈꯪꯗ꯭ꯔꯤꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯖꯤꯜꯂꯒ ꯈꯟꯅ ꯅꯩꯅꯔꯀꯥꯟꯗ ꯃꯥꯁꯦ ꯔꯣꯕꯣꯠꯇꯒꯤ ꯗ꯭ꯔꯣꯟ ꯑꯣꯟꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯕ ꯌꯥꯏꯁꯦ ꯁꯤꯁꯤꯅꯦꯕ ꯈꯜꯂꯤꯁꯦ ꯍꯧꯖꯤꯛꯁꯨ ꯅꯣꯏ ꯑꯗꯨꯝ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯌꯥꯏꯑꯕ ꯕꯥꯔꯕꯥꯔꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯜꯁꯦ ꯐꯪꯈꯤꯕ ꯖꯒꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯣꯏꯅ ꯁꯥꯈ꯭ꯔꯦꯕ ꯈꯥꯇꯨꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯂꯥꯏꯁꯪꯁꯦ ꯁꯤ ꯕꯥꯔꯕꯥꯔꯤꯛ ꯍꯥꯏꯔꯤꯕ ꯁ꯭ꯀꯜꯁꯤꯒꯤ ꯍꯦꯛ ꯐꯪꯈꯤꯕ ꯖꯒꯥꯁꯤꯗ ꯁꯥꯈ꯭ꯔꯦꯕ ꯑꯗꯨꯗꯨꯒ ꯃꯥꯒꯤ ꯕꯥꯔꯕꯥꯔꯤꯛꯀꯤ ꯁ꯭ꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯁꯪꯁꯤꯗ ꯂꯥꯏ ꯑꯣꯏꯅꯁꯨ ꯂꯥꯠꯂꯤ ꯃꯥꯒꯤ ꯁ꯭ꯀꯜꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯁꯇꯔ ꯇꯧꯁꯟꯈ꯭ꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯌꯦꯛꯁꯟꯈ꯭ꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ
ꯁ꯭ꯀꯜꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯂꯤꯕ ꯋꯥꯔꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯗ꯭ꯔꯒꯁꯨ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯁꯤꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯄꯣꯠꯅꯦꯕ ꯃꯥꯅꯦ ꯕꯔꯕꯔꯤꯛꯀꯤ ꯁ꯭ꯀꯜꯅꯤ ꯈꯣꯠꯅꯦ ꯍꯥꯏꯕꯁꯦ ꯑꯗꯣ ꯃꯥꯒꯤ ꯁꯤꯒꯤ ꯂꯥꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛꯇ ꯎꯗꯕ ꯍꯥꯏꯕꯗꯤ ꯃꯥ ꯁꯤꯒꯤ ꯇꯦꯝꯄꯜꯁꯦ ꯂꯥꯏ ꯂꯥꯠꯂꯤꯁꯦ ꯃꯥꯒꯤ ꯃꯀꯣꯛꯁꯤꯒꯤ ꯁꯔꯨꯛꯁꯤ ꯈꯛꯇꯅꯤ ꯃꯁꯥ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯅꯣꯏꯅ ꯊꯥꯖꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯇꯦꯝꯄꯜꯁꯤꯗ ꯆꯠꯂꯒ ꯌꯦꯡꯉꯨꯕ ꯈꯣꯠꯂꯨꯕ ꯑꯗꯨꯝ ꯂꯣꯏꯅ ꯌꯥꯅꯤ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯈꯜꯂꯤꯁꯤ ꯀꯔꯤ ꯈꯜꯂꯤ ꯃꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯔꯣꯕꯣꯠ ꯑꯣꯏꯔꯝꯕ ꯌꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯋꯥꯔꯤ ꯑꯗꯨꯝ ꯑꯣꯏꯔꯝꯕ ꯌꯥꯕ꯭ꯔꯥ ꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯁꯦ ꯃꯌꯥꯝ ꯁꯨꯝꯇꯪ ꯀꯃꯦꯟꯗ ꯑꯗꯨꯝ ꯏꯕꯤꯔꯝꯃꯣ ꯑꯗꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯇ꯭ꯔꯤꯁ ꯑꯣꯏꯕ ꯑꯟꯁꯣꯜꯕ ꯃꯤꯁꯇ꯭ꯔꯤꯁ ꯑꯣꯏꯕ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯑꯩ ꯑꯗꯨꯝ ꯂꯤꯖꯔꯛꯀꯦ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯣ